ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯃꯥꯇꯣꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯨꯃꯟ KSAA꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯦꯡꯕ ꯀꯧꯕ ꯈꯨꯜ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯏ꯫ ꯃꯥꯒꯤ ꯃꯃꯥ ꯃꯦꯝꯃ ꯑꯃꯗꯤ ꯃꯄꯥ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯕ ꯌꯨꯝꯅꯤ꯫ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯝꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯎ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯍꯩ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯖꯈꯤꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯆꯠꯂꯔꯣꯏ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯖꯈꯤꯁꯅꯨ." ꯃꯦꯝꯃ ꯁꯥꯎꯔꯞꯇꯧꯅ ꯈꯨꯝꯂꯛꯏ꯫ "ꯅꯣꯏꯒꯤ ꯅꯄꯥ ꯅꯆꯥꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯊꯥꯗꯣꯏ ꯇꯨꯝꯕ ꯀꯥꯏꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯌꯥꯍꯧꯕꯒ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ?" "ꯍꯔꯦ, ꯅꯨꯃꯤꯠꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ, ꯑꯥ ꯅꯣꯡꯗꯣꯜ ꯌꯧꯈ꯭ꯔꯕꯅꯤ, ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯇꯨꯝꯅꯒꯦꯕ?" ꯊꯥꯗꯣꯏ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯔꯤꯁꯦ." ꯊꯥꯗꯣꯏ ꯁꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ, "ꯌꯥꯔꯦ ꯃꯃꯥ, ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯉꯥꯡꯕꯤꯔꯨꯔꯅꯨ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯑꯁꯨꯝ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯗ ꯂꯩꯔꯤꯉꯩꯗꯅꯦ ꯄꯦꯟꯅ ꯇꯨꯝꯖꯁꯅꯨ." "ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯅꯤ, ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯅꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ꯫ ꯅꯣꯏꯅꯦ, ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯈꯛꯇꯪ ꯈꯪꯒꯗꯧꯔꯤꯕꯅꯤ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯇꯧꯕꯒꯤ ꯑꯋꯥꯕꯗꯣ꯫ ꯅꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯊꯥꯕ ꯐꯪꯂꯤꯕ ꯑꯁꯨꯝꯅ ꯑꯩꯒꯤꯁꯨ ꯄꯣꯊꯥꯅꯕ ꯃꯇꯝ ꯄꯤꯌꯨ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ, ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯒꯗꯕꯅꯤ." ꯊꯥꯗꯣꯏ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯒ, "ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯐꯔꯦ ꯏꯃꯥ, ꯉꯁꯤ ꯄꯣꯊꯥꯕꯤꯔꯣ. ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯒꯦ. ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ?" "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯧꯒꯠꯂꯣ, ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯇꯥꯊꯣꯛꯎꯔꯣ. ꯏꯄꯥ ꯆꯥꯛ ꯊꯣꯡꯀꯠꯂꯝꯂꯒꯦꯀꯣ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯛꯑꯒꯦ." ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯄꯣꯊꯥꯍꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯆꯥꯛꯁꯨ ꯊꯣꯡꯕ ꯍꯧꯔꯦ꯫ ꯊꯥꯗꯣꯏꯅ ꯏꯃꯨꯡ ꯂꯝꯋꯥꯏ ꯇꯥꯁꯤꯜꯂꯦ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯆꯥꯛꯂꯨꯛ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯒꯦ ꯃꯃꯥ? ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦꯗꯅ, ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ." "ꯑꯩꯅ ꯁꯥꯎꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯣ? ꯅꯣꯏꯗꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯦ." ꯊꯥꯗꯣꯏꯅ, "ꯏꯃꯥ, ꯉꯁꯤꯗꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯄꯣꯊꯥꯕ ꯐꯪꯉꯅꯤ." "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯌꯥꯔꯦꯁꯦ, ꯆꯥꯛꯁꯦ ꯏꯪꯈ꯭ꯔꯅꯤ, ꯆꯥꯅꯅꯕ ꯇꯧꯔꯣ. ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯗꯅ꯫ ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ?" "ꯏꯃꯥ, ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ, ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯅ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯁꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ, ꯍꯣꯔꯦꯟ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯔꯨꯔꯣ." "ꯍꯣꯏ ꯍꯣꯏ ꯍꯣꯏ." ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯦ꯫ ꯃꯇꯝ ꯃꯥꯅ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯥꯜ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯂꯥꯛꯏ꯫ ꯉꯥ ꯑꯆꯧꯕ ꯇꯦꯛ ꯇꯦꯛ ꯂꯥꯎꯕ ꯑꯃ ꯂꯩꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯀꯦꯁꯣꯒ ꯊꯦꯡꯅꯩ꯫ "ꯑꯦ ꯀꯦꯁꯣ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏꯔꯤꯌꯦ, ꯏꯇꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ?" "ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ. ꯉꯁꯤ ꯉꯔꯥꯡꯁꯦ ꯅꯪꯕꯨ ꯏꯎ ꯎꯗꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯊꯣꯛꯎꯔꯒꯦ?" "ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯂꯨꯕꯅꯤ." "ꯑꯦ, ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯦ?" "ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯂꯥꯏꯅꯥ ꯍꯥꯏꯗꯨꯅꯤꯅꯦ, ꯆꯥꯕ ꯊꯛꯄ ꯌꯥꯗꯕ, ꯑꯗꯨꯒꯤꯅꯤ." "ꯑꯣ, ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ. ꯏꯃꯥꯒꯤ ꯆꯥꯕ ꯊꯛꯄꯗꯣ ꯅꯪꯅ ꯐꯖꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨ. ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ." "ꯍꯣꯏ ꯏꯇꯥꯎ." ꯇꯣꯃꯥꯜ ꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯇꯣꯃꯥꯜꯅ ꯉꯥꯗꯨ ꯁꯦꯝꯂꯒ ꯃꯦꯝꯃꯗ ꯐꯖꯅ ꯊꯣꯡꯍꯜꯂꯤ꯫
ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯐꯖꯅ ꯇꯥꯎꯊꯣꯛꯂꯒ ꯊꯣꯡꯂꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯅꯕ ꯇꯧꯔꯁꯤ, ꯂꯥꯛꯅꯔꯣ ꯅꯄꯥꯅꯆꯥꯁꯨ꯫ ꯑꯣ, ꯂꯥꯛꯑꯦ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯦꯝꯃ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯪꯕꯨ ꯅꯈꯨꯠ ꯍꯥꯝꯃꯕꯣ? ꯍꯥꯝꯃꯦ ꯏꯃꯥ, ꯍꯧꯖꯤꯛꯇ ꯍꯥꯝꯃꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯪꯁꯦ ꯐꯅ ꯍꯩ ꯁꯤꯡꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯂꯒ ꯆꯥꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯃꯃꯥ, ꯑꯉꯥꯡꯁꯤꯗ ꯄꯉꯥꯡ ꯉꯥꯡꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯣꯏ ꯄꯥꯕꯨꯡ, ꯅꯪꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯀꯟꯈꯠꯇꯣꯏꯒꯤꯗ ꯇꯧꯔꯒ ꯂꯩ꯫ ꯐꯔꯦꯁꯦ, ꯆꯥꯕ ꯍꯧꯔꯣ, ꯏꯪꯈ꯭ꯔꯅꯤ ꯑꯃꯨꯛ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯐꯝꯊꯔꯛꯂꯦ꯫ ꯃꯦꯝꯃꯅ, ꯁꯦ, ꯆꯥꯔꯣꯁꯦ, ꯏꯃꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯉꯥꯗꯣ ꯇꯥꯎꯔꯒ ꯊꯣꯡꯉꯕꯅꯤ꯫ ꯍꯥꯎꯔꯅꯤꯍꯦ ꯁꯤꯗꯤ꯫ ꯃꯃꯥ, ꯅꯪꯁꯦ ꯑꯉꯛꯄꯅꯤ, ꯑꯃꯨꯛ ꯆꯩꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯔꯥꯎꯍꯟꯕ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯈꯪꯉꯔꯣꯏ ꯁꯤꯗꯤ꯫ ꯃꯃꯥꯅ ꯆꯩꯔꯤꯁꯦ ꯐꯠꯇꯅꯕ ꯉꯥꯛꯇ ꯅꯠꯇꯦ, ꯑꯐꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯆꯥꯁꯦ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯃ ꯑꯣꯏꯅꯅꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒ ꯂꯥꯞꯅꯈꯤꯅꯤ, ꯃꯇꯝ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯃꯥꯅ ꯇꯧꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯃꯥꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝꯕꯤꯔꯤꯕꯁꯦ꯫ ꯐꯔꯦ, ꯆꯥꯅꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯂꯣꯏꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯄꯥ ꯃꯆꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯃꯥ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯏꯍꯦ, ꯃꯃꯥ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯃꯦꯝꯃ ꯈꯨꯝꯂꯛꯇꯦ꯫ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯊꯦꯡꯅ ꯍꯧꯒꯠꯇꯕ ꯃꯥꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ, ꯃꯗꯨꯁꯨ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯃꯥꯜ ꯊꯤꯟꯊꯕ ꯇꯧꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯩꯔꯝꯕ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯦꯝꯃꯒꯤ ꯃꯁꯥꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯇꯣꯃꯥꯜ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯂꯩꯇ꯭ꯔꯦ꯫ ꯅꯪ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯥꯏꯕꯒꯤ ꯋꯥꯗꯨꯗ ꯇꯣꯃꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯃꯄꯤꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯁꯈꯤꯅ ꯀꯞꯂꯗꯨꯅ, ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯆꯍꯤ ꯑꯁꯨꯛ ꯅꯧꯔꯤꯕ ꯏꯅꯥꯎ ꯑꯁꯤꯕꯨ ꯅꯪꯅ ꯂꯧꯁꯤꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯝ ꯇꯧꯕ? ꯃꯃꯥ ꯌꯥꯎꯗ ꯃꯥꯅ ꯀꯔꯝꯅ ꯂꯩꯒꯅꯤ? ꯍꯦ ꯏꯁꯣꯔ, ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯦꯝ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯃꯦꯝ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯈꯔ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯂꯒ ꯄꯨꯔꯛꯏ꯫ ꯕꯦꯝꯃ, ꯊꯥꯗꯣꯏ, ꯆꯥꯛ ꯈꯔ ꯆꯥꯁꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ? ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯊꯥꯗꯣꯏ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯕꯥꯕꯥ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗꯣ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕ ꯉꯥꯁꯨ ꯊꯣꯡꯗꯨꯅ ꯄꯤꯖꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅꯅꯣ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯤꯁꯦ? ꯊꯥꯗꯣꯏ, ꯏꯄꯥꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯝꯅꯅꯣ ꯍꯥꯏꯕ꯫ ꯐꯔꯦꯁꯦ, ꯆꯥꯛ ꯆꯥꯔꯨꯁꯦ꯫ ꯄꯥꯕꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯒ ꯆꯥꯃꯤꯟꯅꯁꯦ꯫ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯃꯥꯜ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ꯫ ꯃꯄꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝ ꯃꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯗ ꯃꯄꯥ ꯃꯆꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯁꯈꯤ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯑꯦꯟꯁꯥꯡ ꯄꯥꯏꯗꯨꯅ, ꯗꯥꯗꯥ, ꯁꯦ ꯊꯥꯗꯣꯏꯒꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯟꯁꯥꯡꯁꯦ ꯄꯨꯕꯤꯔꯛꯄꯅꯤ꯫ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ꯫ ꯑꯗꯣ ꯗꯥꯗꯥ, ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤꯁꯦ ꯃꯇꯥꯡꯁꯨ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ, ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯈꯜꯂꯒ ꯋꯥꯁꯦ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯕ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯁꯨꯝꯗꯧꯕꯅꯤ ꯗꯥꯗꯥ, ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯣ꯫ ꯊꯥꯗꯣꯏꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯇꯥꯗ ꯈꯛꯇꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯌꯦꯡ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯅꯪꯂꯛꯄ ꯌꯥꯏ꯫ ꯃꯗꯨꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯆꯪꯂꯛꯀꯅꯤ꯫
ꯅꯆꯦꯅ ꯊꯥꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯗꯣ ꯏꯔꯥꯜ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯗ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯆꯦꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯊꯥꯗꯣꯏꯒꯤ ꯈꯟꯕꯤꯌꯨ꯫ ꯍꯣꯏ, ꯃꯁꯤꯗ ꯑꯩꯒꯤ ꯏꯊꯧꯗꯤ ꯇꯥꯗꯦ꯫ ꯇꯥꯗꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯊꯥꯗꯣꯏꯒꯤ ꯈꯜꯂꯒ ꯍꯥꯏꯖꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯇꯣꯃꯥꯜ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯁꯈꯤꯁꯨ ꯍꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯇꯧ ꯑꯗꯨꯗ꯫ ꯕꯦꯃꯥ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯔꯨꯔꯣꯗꯅ꯫ ꯁꯥꯟꯅꯅꯤꯡꯗꯤꯌꯦ ꯄꯥꯕ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯇꯨꯃꯤꯟ ꯀꯞꯆꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯁꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯅꯣꯡꯃꯇ ꯊꯕꯛ ꯅꯤꯡꯊꯤꯅ ꯁꯨꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯃꯇꯧꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯒꯦ ꯍꯥꯏꯅ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯃꯥꯜ ꯁꯈꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯈꯤꯁꯨ ꯃꯥꯡꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯗ, ꯌꯥꯝ ꯊꯥꯖꯗꯅ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯀꯔꯤ ꯂꯩꯔꯒꯦ? ꯊꯥꯗꯣꯏꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕꯁꯨ ꯊꯣꯏꯅ ꯆꯠꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯪꯂꯨꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ꯫ ꯃꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯁꯈꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯣꯗ? ꯃꯃꯥ ꯑꯃ ꯂꯥꯛꯆꯔꯕꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯇꯣꯏꯅꯤ꯫ ꯑꯗꯣ ꯅꯨꯄꯤꯕꯨ ꯂꯩꯒꯗ꯭ꯔꯣ? ꯂꯩꯅꯤ꯫ ꯇꯥꯗꯕꯨ ꯀꯔꯤ ꯋꯥꯠꯀꯦ? ꯂꯟ ꯊꯨꯝ ꯍꯥꯏꯔ ꯂꯣꯏꯅ ꯂꯩ꯫ ꯁꯨꯕ ꯅꯣꯝꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯅꯨꯄꯤ ꯂꯩꯔꯣꯏꯗꯣꯏꯅꯣ? ꯅꯆꯜ ꯍꯦꯛꯇ ꯁꯦꯝꯖꯔꯛꯀꯦ꯫ ꯃꯗꯨꯒꯤꯁꯨ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯕꯦꯝꯃꯅ ꯐꯅꯅꯕ ꯁꯤꯟꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯇꯥꯗ, ꯅꯆꯜ ꯐꯅꯅꯕ ꯁꯤꯟꯖꯔꯛꯑꯒꯦ꯫ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯐꯪꯅꯅꯕ ꯊꯤꯖꯔꯛꯀꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯈꯤ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯏ꯫ ꯇꯥꯗꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯐꯪꯂꯤ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯂꯨꯔꯁꯤ꯫ ꯍꯣꯏ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯥꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯦ꯫ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯥꯏꯕꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯇꯧꯔꯦ꯫ ꯂꯥꯏꯕꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯊꯥꯗꯣꯏ ꯃꯥꯕꯨ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒꯨꯝ ꯈꯟꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯗꯣꯏꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯇꯝꯗꯅ ꯂꯨꯅ ꯇꯧꯁꯤꯟꯅꯩ, ꯑꯗꯨꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯕꯤ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ꯫ ꯍꯣ, ꯀꯔꯤ ꯇꯧꯔꯤꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯁꯤꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯪ? ꯊꯕꯛꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯕꯤꯅꯤꯅ ꯂꯩꯔꯤꯅꯣ? ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ꯫ ꯂꯥꯏꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯗ ꯏꯃꯨꯡ ꯋꯥꯏ ꯇꯥꯁꯤꯟꯅꯕ ꯂꯥꯛꯅꯩ꯫ ꯂꯥꯏꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯂꯥꯛꯊꯔꯛꯏ꯫ ꯍꯣ, ꯀꯔꯤ ꯇꯧꯔꯤꯒꯦ? ꯉꯁꯥꯏ ꯍꯦꯛ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯂꯝ ꯋꯥꯏ ꯇꯥꯁꯤꯟꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯅꯪꯕꯨ ꯁꯨꯃꯥꯡꯗꯨꯗ ꯁꯤꯔꯕ꯭ꯔꯣ? ꯆꯥꯛꯁꯦ ꯀꯅꯥꯅ ꯊꯣꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯁꯠ ꯊꯣꯡꯉꯨ ꯂꯥꯎ꯫ ꯂꯥꯛꯇ꯭ꯔꯤꯕꯅꯦꯍꯦ꯫ ꯊꯥꯗꯣꯏ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯇꯣꯟ, ꯂꯥꯛꯑꯒꯦ, ꯂꯣꯏꯗꯣꯔꯦ꯫ ꯊꯥꯗꯣꯏ ꯋꯥꯏ ꯂꯝ ꯁꯤꯠꯆꯤꯜꯂꯤꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯈꯣꯜ ꯃꯋꯥꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ, ꯊꯕꯛ ꯇꯧꯕꯗꯅ ꯃꯔꯣꯜ ꯑꯃ ꯇꯞꯈꯤꯕꯁꯤꯅ! ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯅꯣ? ꯈꯔ ꯉꯟꯅ ꯄꯥꯟꯈ꯭ꯔꯕꯗꯤ ꯋꯥꯈꯜꯒꯁꯦ ꯈꯔ ꯄꯣꯊꯥꯕ ꯐꯪꯒꯅꯤ꯫ ꯃꯥ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯏꯃꯥꯇꯣꯟ, ꯑꯩ ꯊꯕꯛ ꯂꯣꯏꯔꯦ꯫ ꯂꯥꯏꯕꯤ ꯊꯥꯗꯣꯏꯗ ꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ꯫ ꯆꯥꯛꯁꯦ ꯀꯅꯥꯅ ꯊꯣꯡꯗꯣꯔꯤꯒꯦ? ꯅꯪꯅ ꯊꯣꯡꯗꯅ ꯁꯠ ꯊꯣꯡꯉꯨ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯉꯥꯐꯛ ꯑꯁꯤꯒ ꯊꯥꯎ ꯈꯔ ꯍꯩꯔꯒ ꯊꯣꯡꯒꯗꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯁꯦ ꯁꯤꯁꯨ ꯁꯨꯒꯗꯕꯅꯤ꯫ ꯑꯩ ꯊꯥꯡꯇꯣꯛꯑꯒ ꯊꯅꯝꯃꯒꯦ, ꯁꯠ ꯂꯣꯏꯁꯤꯜꯂꯛꯎ, ꯈꯪꯉꯕ? ꯍꯣꯏ ꯏꯃꯥꯇꯣꯟ꯫
ꯂꯥꯏꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯁꯨꯕ ꯑꯃꯨꯛ ꯂꯥꯛꯅꯩ꯫ ꯂꯥꯏꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯐꯤ ꯈꯔ ꯁꯨꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯃꯥꯜ ꯊꯕꯛ ꯍꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯂꯥꯏꯕꯤ ꯃꯈꯣꯜ ꯃꯋꯥ ꯑꯣꯜꯂꯒ ꯅꯣꯛꯁꯤꯟꯅꯔꯒ ꯊꯥꯗꯣꯏ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯐꯤꯁꯤꯡꯁꯦ ꯁꯨ ꯍꯥꯏꯕꯒꯦ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯆꯠꯂꯣꯁꯦ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯩ, ꯀꯩꯗꯧꯅꯔꯦ ꯃꯃꯥ? ꯂꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯦ ꯐꯤ ꯁꯨꯔꯒ ꯂꯩꯔꯝꯕ, ꯑꯗꯨꯗ ꯑꯩꯅ ꯄꯣꯊꯥꯖꯔꯨꯆꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯆꯍꯤꯁꯦ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯇꯣꯃꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯨꯝꯃꯤ ꯃꯃꯥ꯫ ꯊꯥꯗꯣꯏ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯊꯥꯗꯣꯏ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯃꯃꯥ, ꯏꯆꯥꯁꯤ ꯅꯪꯅ ꯂꯨꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯜꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯒꯤ ꯆꯥꯛꯇꯣ ꯊꯤꯔꯣ ꯂꯥꯛꯑꯣ, ꯑꯩ ꯑꯃꯨꯛꯀ ꯊꯕꯛ ꯆꯠꯇꯣꯏꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯄꯤꯔꯔꯣ, ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯃꯒꯦ꯫ ꯂꯥꯏꯕꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯂꯥꯏꯕꯤꯅ ꯃꯥꯒꯤ ꯆꯥꯛ ꯊꯤꯗꯨꯅ ꯊꯅꯝꯂꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯣꯃꯥꯜ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯔꯥ, ꯈꯨꯔꯥ, ꯌꯨꯝꯗ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯄꯤꯌꯨ꯫ ꯏꯆꯦ ꯊꯥꯗꯣꯏꯗꯣ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯋꯥꯈꯜ ꯃꯥꯡꯂꯛꯄꯗꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝꯅ ꯊꯤꯜꯂꯛꯑꯕꯅꯤ꯫ ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ, ꯑꯆꯨꯝꯕꯔꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯈꯨꯔꯥ, ꯃꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯈꯨꯔꯥꯗ ꯇꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯈꯨꯔꯥ, ꯌꯨꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯨꯛꯇ ꯍꯟꯕꯤꯔꯨ꯫ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯏꯕꯁꯨ ꯂꯥꯛꯂꯗꯨꯅ ꯊꯥꯗꯣꯏꯕꯨ ꯂꯥꯌꯦꯡꯕ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯁꯥꯡꯂꯕ ꯂꯝꯕꯤꯗꯣ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯍꯪꯂꯛꯏ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ? ꯃꯥꯒꯤ ꯂꯥꯏꯑꯣꯡꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯊꯥꯗꯣꯏꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯃꯥꯒꯤꯁꯦ ꯆꯥꯕ ꯊꯛꯄ ꯃꯇꯝ ナꯏꯗꯕ, ꯃꯗꯨꯒꯤ ꯃꯥꯕꯨ ꯐꯖꯅ ꯄꯣꯊꯥꯍꯟꯕꯤꯌꯨ꯫ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯤ꯫ ꯑꯩꯅꯕꯨꯗꯤ ꯍꯤꯗꯥꯛ ꯊꯥꯈ꯭ꯔꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯈꯔꯁꯦ ꯃꯇꯝ ꯆꯥꯅ ꯄꯤꯖꯧ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯆꯥꯕ ꯊꯛꯄꯗ ꯃꯇꯝ ꯅꯥꯏꯅ ꯄꯤꯖꯕꯤꯌꯨ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯇꯣꯃꯥꯜꯗꯤ ꯏꯉꯛ ꯉꯛꯆꯩ꯫ ꯂꯥꯏꯕꯤꯗ ꯃꯤꯠꯐꯝ ꯑꯃꯨꯛ ꯊꯝꯂꯛꯏ꯫ ꯂꯥꯏꯕꯤꯗꯤ ꯃꯔꯥꯜ ꯂꯥꯟꯗꯕ ꯑꯃꯒꯨꯝꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯃꯤꯠ ꯑꯗꯨ ꯈꯞꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔ? ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯊꯧꯗ ꯉꯝꯂꯤꯉꯩꯗ ꯏꯆꯥꯅꯨꯄꯤꯁꯦ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯂꯥꯏꯕꯤ, ꯅꯪ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯀꯣ, ꯑꯩ ꯃꯥꯒꯤ ꯆꯥꯅꯅꯕ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯊꯣꯛꯈ꯭ꯔꯁꯤ ꯊꯣꯛꯈ꯭ꯔꯁꯤ, ꯑꯩꯁꯨ ꯁꯣꯝꯒ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯅꯤꯡꯉꯤ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ꯫ ꯃꯥꯏꯕ ꯑꯗꯨꯒ ꯇꯣꯃꯥꯜꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯕꯤ ꯊꯣꯛꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯣꯟꯊꯣꯡ ꯃꯄꯥ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯊꯥꯗꯣꯏꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯃꯥꯒꯤ ꯌꯥꯛꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯍꯧꯒꯠꯂꯨ, ꯇꯧꯁꯤꯟꯅꯕꯅꯒ ꯌꯥꯔꯣꯏ꯫ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥ ꯂꯥꯛꯑꯒ ꯇꯧꯗꯣꯔꯤꯒꯦ ꯍꯥ? ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯃꯤꯅꯥꯏ ꯂꯩꯕ꯭ꯔꯣ? ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯊꯝꯃꯝꯕ꯭ꯔꯣ? ꯊꯥꯗꯣꯏ ꯑꯗꯨ ꯈꯣꯟꯖꯦꯜ ꯁꯤꯔꯞꯅ ꯏꯃꯥꯇꯣꯟ, ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯆꯣꯛꯊꯩ, ꯀꯣꯛꯁꯨ ꯈꯔ ꯉꯥꯎꯏ, ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦꯕ꯫ ꯀꯔꯤ? ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯃꯤꯁꯦ? ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯅꯔꯧ ꯅꯇꯥꯠ ꯌꯥꯝꯅ ꯇꯧꯁꯤꯟꯅꯒꯅꯨ꯫ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯔꯅꯤ ꯁꯤꯔꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ꯫ ꯅꯪꯒꯤ ꯅꯄꯥ ꯑꯆꯥꯟꯕ ꯑꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯕꯛꯁꯤꯡꯁꯦ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯔꯣ ꯂꯥꯎ꯫ ꯏꯃꯥꯇꯣꯟ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯍꯧꯒꯠꯄꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ, ꯑꯩ ꯉꯥꯛꯇꯪ ꯍꯤꯞꯀꯦꯕ꯫ ꯂꯥꯏꯕꯤ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤ ꯑꯗꯨ ꯂꯥꯛꯏ꯫ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯌꯥꯝꯅ ꯊꯧꯁꯥꯗꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ꯫ ꯍꯧꯒꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯍꯧꯒꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫
ꯊꯥꯗꯣꯏ ꯃꯁꯥ ꯉꯝꯗ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ꯫ ꯃꯃꯥꯇꯣꯟꯒꯤ ꯁꯥꯔꯩꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯣꯃꯥꯁꯁꯨ ꯃꯆꯥꯒꯤ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯤ ꯃꯈꯣꯜ ꯑꯗꯨ ꯅꯦꯝꯊꯔꯒ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯊꯥꯗꯣꯏ, ꯍꯧꯒꯠꯂꯛꯀꯅꯨ, ꯑꯗꯨꯝ ꯍꯤꯞꯄꯨ, ꯍꯧꯒꯠꯂꯛꯑꯗꯤꯅꯦ ꯅꯀꯣꯛꯇꯨꯃꯨꯛ ꯉꯥꯎꯔꯅꯤ." "ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯁꯦ, ꯏꯆꯥꯒꯤ ꯍꯩ ꯔꯥ ꯈꯔ ꯏꯄꯥꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯃꯥ, ꯁꯦ, ꯅꯪꯅ ꯑꯝꯇ ꯁꯦꯝꯕꯤꯔꯛꯎ." "ꯍꯣꯏ, ꯑꯩ ꯁꯦꯝꯖꯔꯛꯀꯦ." ꯇꯣꯃꯥꯜꯗꯒꯤ ꯍꯩ ꯌꯥꯎꯕ ꯈꯥꯎꯗꯨ ꯂꯧꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯊꯥꯗꯣꯏ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯀꯩꯒꯤꯃꯨꯛ ꯂꯩꯔꯛꯏꯅꯣ? ꯁꯦꯜ ꯇꯤꯡꯅꯕ." "ꯍꯩ, ꯌꯥꯗꯦ, ꯍꯩ ꯔꯥꯁꯤꯡꯁꯦ ꯈꯔ ꯆꯥꯁꯤꯟꯗ꯭ꯔꯕꯗꯤ ꯅꯀꯣꯛ ꯉꯥꯎꯕ ꯐꯔꯣꯏ꯫ ꯁꯤ ꯆꯥꯔꯕꯗꯤ ꯅꯁꯥꯗꯣ ꯈꯔ ꯇꯦꯛꯈꯠꯂꯛꯇꯣꯏꯅꯤ꯫ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩꯌꯨꯁꯦ." "ꯁꯦ, ꯑꯩꯅ ꯐꯖꯅ ꯆꯥꯝꯂꯒ ꯈꯥꯏꯔꯛꯑꯕꯅꯤ, ꯃꯣꯏꯕꯥꯁꯨ ꯆꯥꯕꯤꯔꯣ." "ꯊꯝꯃꯣ, ꯃꯣꯏ ꯄꯥꯕ, ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯔꯨꯔꯒꯦ." "ꯍꯣꯏ." ꯂꯥꯏꯕꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯤꯁꯨ ꯇꯅꯥꯟꯅ ꯁꯦꯠꯆꯥꯏ꯫ ꯔꯥꯖꯨꯅ, "ꯈꯨꯔꯥ, ꯑꯩ ꯂꯥꯛꯏꯌꯦ." "ꯑꯦ, ꯔꯥꯖꯨ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ?" "ꯈꯨꯔꯥ, ꯑꯩ ꯅꯍꯥꯟ ꯂꯥꯛꯄꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯈꯤꯅꯤ꯫ ꯑꯗꯣ ꯊꯥꯗꯣꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏ, ꯃꯥꯕꯨ ꯈꯔ ꯐꯔꯕꯣ?" "ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯇꯝ ꯈꯔ ꯄꯣꯊꯥꯍꯟꯈꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯔꯥꯁꯨ ꯃꯥ ꯁꯦꯟꯅꯔꯤꯉꯩ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ." "ꯈꯨꯔꯥ, ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯈꯨꯔꯥꯒ ꯋꯥ ꯇꯥꯅꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯍꯥꯏꯌꯨ ꯔꯥꯖꯨ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯑꯩꯒ ꯇꯥꯅꯅꯤꯡꯂꯤꯕ?" "ꯈꯨꯔꯥ, ꯑꯩꯒꯤꯁꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯊꯥꯗꯣꯏꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯕꯛ ꯑꯃꯗꯤ ꯇꯧꯖꯔꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯕ ꯄꯥꯝꯃꯤ." ꯇꯣꯃꯥꯜ ꯋꯥꯈꯜ ꯈꯖꯤꯛ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯨ, ꯅꯪꯅ ꯉꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯪꯒꯤ ꯈꯨꯔꯥꯗ ꯍꯧꯗꯣꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯐꯔꯦ, ꯑꯩ ꯅꯆꯜꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯗꯣꯛꯂꯒꯦ." "ꯍꯣꯏ ꯈꯨꯔꯥ, ꯊꯥꯗꯣꯏꯗꯁꯨ ꯐꯖꯅ ꯍꯪꯕꯤꯌꯨ, ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ꯫ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯅ ꯈꯪꯅꯤꯡꯏ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯑꯩ ꯏꯃꯥ ꯄꯥꯕꯒ ꯑꯃꯨꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯆꯔꯒꯦ꯫ ꯊꯥꯗꯣꯏꯒꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨ." "ꯍꯣꯏ, ꯐꯔꯦ." ꯑꯁꯨꯝꯅ ꯔꯥꯖꯨꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯕꯦꯝꯃꯥ, ꯊꯥꯗꯣꯏ, ꯔꯥꯖꯨꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ?" ꯃꯄꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯗꯣꯏ ꯉꯛꯆꯥꯅꯅ ꯃꯄꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯕꯤꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯣ ꯑꯐꯕ ꯁꯥꯗꯨꯅ ꯇꯥꯔꯤ꯫ "ꯕꯥꯕꯥ, ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯍꯪꯂꯤꯕꯗꯤ?" "ꯁꯨꯝꯗꯧꯕꯅꯤ, ꯔꯥꯖꯨꯗꯣ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯪꯕు ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯅꯄꯥ ꯑꯩꯉꯣꯟꯗ ꯇꯝꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯏꯕꯦꯝꯃ, ꯂꯥꯏꯔꯕ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒ ꯁꯪꯒ ꯇꯧꯕ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯏꯄꯥꯗꯤ ꯔꯥꯖꯨꯁꯦ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯗ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯏꯄꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏ꯫ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯏꯄꯥꯅ ꯔꯥꯖꯨꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯔꯝꯅ ꯏꯄꯥꯅ ꯏꯆꯥꯗ ꯋꯥꯐꯝ ꯑꯁꯦ ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ." "ꯕꯥꯕꯥ, ꯔꯥꯖꯨꯗꯣ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯑꯩꯁꯨ ꯈꯪꯏ꯫ ꯕꯥꯕꯥꯒꯤ ꯑꯄꯥꯝꯕꯗ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯆꯥ ꯑꯩꯁꯨ ꯌꯥꯖꯒꯦ." ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯄꯦꯟꯖꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯆꯥꯗꯤ ꯍꯥꯏꯕ ꯏꯟꯕꯤ ꯃꯆꯥꯅꯤ꯫ ꯅꯪꯒꯤ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯦ ꯌꯥꯎꯕ ꯐꯪꯖꯔꯝꯒꯗꯕꯅꯤ." ꯊꯥꯗꯣꯏꯁꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯕꯥꯕꯥ, ꯏꯃꯥꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ?" ꯂꯥꯏꯕꯤꯅ ꯃꯔꯛ ꯊꯠꯇꯨꯅ, "ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥ ꯅꯠꯇ꯭ꯔꯕꯔꯣ? ꯐꯔꯦꯁꯦ, ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯔꯣ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏ ꯃꯁꯥ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯥꯏꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯕꯅ ꯊꯥꯗꯣꯏꯗ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯍꯟꯗ꯭ꯔꯦ꯫ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯁꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯅꯥꯕ ꯐꯔꯦ꯫ ꯇꯣꯃꯥꯜꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ꯫ ꯂꯥꯏꯕꯤꯅ ꯃꯄꯨꯔꯣꯏꯕ ꯆꯠꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯍꯧꯔꯛꯏ꯫ "ꯊꯥꯗꯣꯏ, ꯍꯩ ꯁꯤꯒꯟꯗꯕꯤ ꯊꯥꯗꯣꯏ!"
ꯍꯣ ꯂꯥꯏꯔꯦꯝꯕꯤ ꯊꯥꯗꯣꯏ ꯃꯃꯥꯇꯣꯟꯒꯤ ꯈꯣꯟꯗꯥ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥꯇꯣꯟ ꯍꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯍꯥ ꯆꯥꯛ ꯊꯣꯡꯉꯣ ꯂꯥꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯣꯕ ꯑꯩꯁꯦ ꯅꯪꯅ ꯆꯥꯛ ꯄꯤꯖꯗꯗꯅ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯎ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯑꯩꯅꯅꯦ ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯂꯕꯅꯤ ꯆꯦꯡꯁꯦ ꯁꯨꯔꯨ ꯂꯥꯎ ꯑꯗꯨꯒꯅꯦ ꯀꯣꯜ ꯂꯤꯛ ꯑꯃꯥꯡꯕ ꯂꯩꯔꯤꯁꯤꯡꯁꯦ ꯐꯦꯡꯗꯣꯛꯎ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯉꯥ ꯑꯇꯥꯎꯕꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯊꯥꯛꯂꯒ ꯍꯥꯎꯅ ꯊꯣꯡꯉꯛꯀꯗꯕ ꯑꯗꯨꯒꯅꯦ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯅꯨꯡꯗ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯕꯅꯤ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕ ꯈꯪꯉꯦꯗꯅ ꯍꯣꯏ ꯃꯥꯇꯣꯟ ꯑꯩ ꯂꯣꯏꯁꯤꯟꯖꯔꯝꯃꯒꯦ ꯂꯥꯏꯕꯤ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯍꯧꯏ ꯂꯥꯏꯕꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯆꯨꯝ ꯇꯥꯅ ꯀꯦꯗꯨꯅ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯗꯣꯏ ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ ꯀꯣꯜꯂꯤꯛꯄꯨ ꯐꯦꯡꯒꯗ꯭ꯔꯥ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯕ ꯃꯥꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯥꯏꯕ ꯉꯥ ꯑꯇꯥꯎꯕꯁꯨ ꯊꯣꯡꯂꯝꯃꯨ ꯍꯥꯏꯕ ꯃꯗꯨꯁꯨ ꯄꯨꯡꯈꯥꯏꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯁꯨ ꯍꯥꯎꯅꯅꯕ ꯍꯣꯠꯅꯩ ꯍꯣꯔꯦꯜ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯑꯃꯨꯛ ꯀꯣꯠ ꯀꯣꯠꯇꯨꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯇꯣꯟꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯝꯃꯤ ꯍꯣ ꯊꯥꯗꯣꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯕꯤꯗꯨꯕꯣ ꯑꯩꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯕꯗꯨꯁꯨ ꯆꯥꯛ ꯏꯟꯁꯥꯡꯇ ꯑꯃꯨꯛ ꯊꯣꯡꯂꯝꯕ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥꯇꯣꯟꯁꯦ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ ꯋꯥꯔꯝꯂꯒꯅꯤ ꯆꯥꯛ ꯊꯤꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕꯁꯤ ꯈꯟꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯃꯃꯥꯇꯣꯟꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯎꯔꯥꯎ ꯊꯔꯥꯎꯕ ꯑꯁꯤꯗ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯏꯕꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯒ ꯊꯝꯂꯝꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯩꯅ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯤꯕꯁꯦ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨꯔꯤꯕꯅꯤ ꯃꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯁꯠ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡ ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯨ ꯂꯥꯎ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ ꯍꯣꯏ ꯏꯃꯥꯇꯣꯟ ꯑꯩ ꯊꯤꯖꯔꯛꯑꯒꯦ ꯊꯥꯗꯣꯏꯅ ꯃꯃꯥꯇꯣꯟꯒꯤ ꯆꯥꯛ ꯊꯤꯔꯝꯃꯤ ꯂꯥꯏꯕꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯊꯥꯗꯣꯏꯁꯨ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯃꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯃꯥꯁꯨ ꯌꯨꯝꯗ ꯂꯩꯕ ꯇꯟꯖꯥꯅꯤ ꯇꯟꯖꯥ ꯆꯥꯅ ꯔꯥꯖꯨꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯇꯣꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯔꯥꯖꯨꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯊꯥꯗꯣꯏꯕꯨ ꯎꯔꯨꯕꯗ ꯄꯥꯝꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯆꯤꯔꯣꯜ ꯇꯧꯏ ꯆꯨꯔꯤ ꯇꯥꯐꯝ ꯃꯆꯤꯜ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯁꯨ ꯇꯧꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯣꯃꯥꯜ ꯂꯥꯏꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯂꯦꯞꯂꯤ ꯇꯣꯃꯥꯜꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯏ ꯗꯥꯗꯥ ꯁꯣꯝꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯔꯥꯖꯨꯒꯤ ꯃꯄꯥꯅ ꯈꯨꯝꯂꯛꯏ ꯌꯥꯔꯅꯤꯗ ꯑꯩꯁꯦ ꯁꯣꯏꯕ ꯌꯥꯗꯕ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ ꯂꯥꯛꯄꯗꯁꯨ ꯈꯔ ꯍꯥꯊꯨꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯕ ꯌꯥꯔꯔꯣꯏ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯆꯔꯒꯦ ꯔꯥꯖꯨ ꯍꯜꯂꯁꯤ ꯇꯣꯃꯥꯜ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯏꯉꯛ ꯉꯛꯆꯩ ꯍꯥꯏꯗꯣꯔꯛꯂꯤꯕ ꯔꯥꯖꯨ ꯃꯥꯒꯤ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯔꯥꯖꯨ ꯃꯥꯁꯨ ꯃꯄꯥꯗ ꯉꯛꯂꯞ ꯍꯪꯂꯛꯏ ꯕꯥꯕꯥ ꯊꯕꯛꯄꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯔꯥꯖꯨ ꯃꯄꯥꯅ ꯁꯠ ꯊꯠꯇꯨꯅ ꯔꯥꯖꯨ ꯑꯩꯅ ꯍꯥꯏꯁꯦ ꯊꯕꯛ ꯌꯥꯗꯕꯒꯤꯅꯤ ꯃꯥꯡ ꯊꯥꯔꯣ ꯔꯥꯖꯨ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯤ ꯇꯧꯅꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯇꯣꯃꯥꯜꯗꯤ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯨ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯇꯣꯃꯥꯜꯗꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯦꯛ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯣꯠꯆꯟꯅꯕ ꯀꯟꯅ ꯇꯧꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯈꯨꯔꯥ ꯔꯥꯖꯨ ꯅꯪ ꯂꯥꯛꯏꯔꯣ ꯑꯧ ꯈꯨꯔꯥ ꯅꯍꯥꯛꯀꯤ ꯊꯧꯗꯣꯛꯇꯣ ꯈꯨꯔꯥ ꯍꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯈꯨꯔꯥ ꯑꯩꯈꯣই ꯏꯃꯥꯅ ꯊꯥꯗꯣꯏꯁꯦ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯈꯨꯔꯥ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤꯡ ꯑꯗꯣ ꯈꯨꯔꯥꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯔꯥꯖꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ ꯇꯣꯃꯥꯜꯅ ꯇꯥꯞ ꯑꯣꯛꯂꯒ ꯇꯧꯍꯩꯗꯦ ꯈꯨꯔꯥ ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯪ ꯈꯨꯔꯥꯁꯨ ꯅꯪꯅ ꯍꯥꯏꯖꯕꯗꯨꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯕꯅꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯌꯥꯈꯤꯕꯅꯤ ꯐꯔꯦ ꯈꯨꯔꯥ ꯀꯩꯁꯨ ꯈꯟꯗꯦꯗ ꯔꯥꯖꯨ ꯈꯔ ꯏꯀꯥꯏꯔꯦ ꯈꯨꯔꯥ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯇꯣꯃꯥꯜ ꯈꯨꯝꯗꯦ ꯔꯥꯖꯨꯁꯨ ꯍꯟꯈ꯭ꯔꯦ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯗꯣꯏꯁꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯅꯤꯡꯒꯥꯡ ꯐꯝꯊꯔꯛꯏ ꯎꯔꯛꯏ ꯃꯤꯠꯃꯥꯡꯗ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ
ꯉꯥꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯏ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯔꯛꯄꯅꯤ꯫ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯏꯟꯁꯥꯡ ꯂꯩꯗꯨꯅ ꯂꯩꯔꯝꯕ ꯃꯧ ꯅꯍꯥ ꯈꯔꯅ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯨꯅꯦ ꯏꯆꯦ, ꯑꯁꯤ ꯑꯉꯥꯡꯁꯤ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯃꯥ ꯁꯤꯈꯤ ꯍꯥꯏꯗꯣ? ꯃꯥꯅꯦ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯤ꯫ ꯃꯁꯤ ꯀꯩꯅꯣꯝꯅꯤꯀꯣ, ꯃꯅꯥꯛ ꯅꯛꯅꯒ ꯆꯪꯁꯤꯜꯂꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯔꯥꯖꯨꯒꯤ ꯃꯃꯥꯅ ꯔꯥꯖꯨꯒꯤ ꯃꯄꯥꯗ ꯆꯤꯔꯣꯜ ꯇꯧꯈꯤꯕꯗꯨꯁꯨ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ ꯑꯃꯗꯤ ꯔꯥꯖꯨꯅ ꯉꯁꯥꯏ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯀꯉꯥꯎꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯇꯔꯨꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯃꯥꯜ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ, "ꯍꯦ ꯊꯥꯗꯣꯏ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯝꯋꯥꯏ ꯇꯥꯁꯟꯕꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗꯦꯅꯦ? ꯅꯠꯇꯦ, ꯅꯨꯃꯤꯠꯅ ꯑꯥ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯂꯝ ꯇꯥꯁꯤꯜꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯒꯗꯧꯔꯤ ꯍꯥ? ꯁꯠ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯉꯝꯃꯒꯦ꯫ ꯁꯠ ꯂꯥꯛꯎꯀꯣ." ꯂꯥꯏꯕꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯥꯏꯕꯤ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯈꯌꯥꯠ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯊꯥꯗꯣꯏꯕꯨ ꯑꯔꯩꯕꯤ ꯊꯥꯗꯅ ꯀꯧꯔꯛꯏ꯫ "ꯊꯥꯗꯣꯏ! ꯍꯣ ꯊꯥꯗꯣꯏ!" ꯊꯥꯗꯣꯏ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯇꯣꯝꯇꯁꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ ꯂꯥꯏꯕꯤ ꯁꯥꯎꯅ꯫ "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ? ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯀꯅꯥꯅ ꯑꯁꯨꯝꯅ ꯆꯈꯥꯏꯌꯨ ꯍꯥꯏꯒꯦ? ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ." ꯊꯥꯗꯣꯏ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯕꯤꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯞꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ "ꯃꯤꯅ ꯉꯥꯡꯂꯤꯕꯁꯦ ꯇꯥꯗꯕꯤꯒ ꯇꯧꯏꯅꯦꯍꯦ, ꯈꯪꯅꯤꯗꯅ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯪ ꯃꯅꯥꯛꯇ ꯃꯔꯣꯜ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯃꯇꯨꯝ ꯇꯥꯔꯞ ꯇꯧꯕ ꯑꯃ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯆꯪꯁꯤꯟꯗꯨꯅ ꯐꯨꯒꯦ ꯍꯥꯏꯅ ꯍꯣꯠꯅꯩ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯃꯃꯥꯇꯣꯟꯗ ꯗꯝ ꯍꯦꯛꯇ ꯐꯨꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯕꯤꯗꯤ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯊꯥꯗꯣꯏꯅ ꯐꯅꯌꯥꯝꯅ ꯐꯨꯊꯈ꯭ꯔꯦ꯫ ꯂꯥꯏꯕꯤ ꯆꯩꯅꯥꯗꯨꯅ ꯅꯥꯍꯦꯔꯒ ꯈꯥꯡꯂꯦ꯫ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯒꯤ ꯇꯟꯖꯥ ꯐꯥꯎꯕ ꯐꯪꯗꯦ꯫ ꯊꯥꯗꯣꯏ ꯄꯥꯏꯔꯤꯕ ꯆꯩꯗꯨ ꯊꯥꯗꯔꯝꯂꯒ ꯃꯃꯥꯇꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯤ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ "ꯑꯣꯏ ꯃꯥ, ꯁꯤꯔꯦ! ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯃꯁꯤꯕꯣ? ꯂꯥꯏ ꯐꯠꯇꯕꯒ ꯆꯪꯉꯖꯥꯠꯂꯣ? ꯑꯌꯣ, ꯌꯥꯡꯂꯦꯟꯁꯦ ꯅꯥꯕꯅ ꯁꯤꯔꯦ! ꯂꯣꯏꯅ ꯆꯐꯥꯠꯂꯕ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ." "ꯈꯪꯅꯤꯗꯅ, ꯃꯊꯪꯗꯗꯤ ꯂꯥꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ." ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯤ ꯇꯟꯖꯥ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯇꯝ ꯆꯥꯔꯦ꯫ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯊꯤꯟꯕ ꯆꯠꯈꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯏꯕꯤ ꯊꯥꯗꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯁꯨꯔꯕ ꯑꯄꯨꯝꯕ ꯑꯣꯜꯂꯕ ꯆꯥꯛꯇꯨ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯁꯦꯝꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯍꯜꯂꯛꯏ꯫ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯎꯕꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ, ꯃꯃꯥꯇꯣꯟꯒꯤ ꯀꯥꯗ ꯆꯥꯛꯂꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯏꯕꯤ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯃꯤꯠ ꯐꯩꯔꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯦ, ꯀꯩꯅꯣ ꯍꯥ?" ꯊꯥꯗꯣꯏ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯃꯥꯇꯣꯟꯒꯤ ꯃꯥꯏꯗ ꯆꯥꯛꯂꯨꯛꯇꯨ ꯅꯝꯁꯤꯜꯂꯒ ꯁꯨꯔꯨ ꯅꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯂꯥꯏꯕꯤ ꯃꯃꯤꯠ ꯃꯃꯥꯏ ꯑꯗꯨ ꯆꯥꯛꯀꯤ ꯆꯥꯛ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯅꯝ ꯃꯍꯥ ꯆꯦꯟꯂꯕ ꯆꯥꯛ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯦ꯫ ꯃꯕꯨꯛ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ꯫ ꯂꯥꯏꯕꯤꯅ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ?" ꯊꯥꯗꯣꯏ ꯁꯥꯎꯅ ꯄꯨꯈꯝꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯤ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯁꯣꯏꯗ꯭ꯔꯦ. ꯃꯁꯤ ꯃꯁꯥꯗ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯆꯪꯉꯝꯃꯅꯤ. ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯗꯕ ꯌꯥꯗꯦ." ꯂꯥꯏꯕꯤ ꯃꯐꯤ ꯍꯣꯡꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯈꯨꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯃꯗꯨꯃꯛꯅ ꯑꯃꯥꯏꯕꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯁꯨꯛꯅ ꯍꯥꯏꯔꯛꯏ꯫ "ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ. ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤ ꯇꯧꯔꯒꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯕꯣ?" "ꯕꯦꯃꯥ, ꯍꯤꯡꯆꯥꯕꯤꯁꯦ ꯊꯨꯅ ꯂꯧꯊꯣꯛꯍꯧꯗꯕ ꯌꯥꯔꯔꯣꯏ. ꯈꯣꯡꯂꯩ ꯊꯨꯖꯤꯜꯂꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩ?" "ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯁꯣꯝꯗ ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ. ꯁꯣꯝꯗ." ꯂꯥꯏꯕꯤ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯥꯗꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏ ꯀꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯅꯤꯟ ꯐꯪꯕꯗ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯃꯥꯇꯣꯟꯅ ꯃꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯤꯠ ꯈꯥꯔꯞ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯥꯏꯕ ꯃꯌꯥ ꯆꯤꯛꯇꯨꯅ
Magi khutsu khulaina chingba ado puthokduna Thadoigi masada changliba hingchabi thawai ado lauthoknaba sem sai. Hera karisu leitaba thawai macha nangnasu maiba aibu singnaba sari khanganidana. Thadoi mamit ngaksang ngangsinna hiplambadagi fuk haugatuna khonjal wanglapna hairai. He maiba sakthiba nangumbanasu aingoda singnaba sai. Tau nang ngamlagana aibu talo. Aina ngamlagana nangbo hatkani. Maiba Thadoina nganglibado thausada laisonti sonduna thawai mabu tanthoknaba honarei. Mikup kharagi matungda thawai adu tanthokpa ngamdre Thadoi masu yenglagi matagum phamduna adu maklai thoi. Laibi madi humang kanglabani. Oza maiba kaidobirage khara thuna amta tanthokbikroba. Kari mataunone ngasi sibo thau ipang pangdribase. Laibi masi yaroi dawri. Nupi macha asigi hakchangda changliba thawai ase aduki matik mathauna lei. Karino zamaiba sukngam maroidro hairisibo. Ngamloi dawri. Ai ngamdaba amuktang hotnakhige. Ase haiduna amuk laison sonba hawi. Thadoi khana noklaga. Maiba pit lawa nangumana aibu tanba natiklo. Natik napa chadana maiba oirabani haiduna tawjaba sari. Khanganidana maiba sabanang ngasidi nathwai adu lawba taredana. Thadoi fuk haugatuna maiba mabu phudaba haurai mataw aduda maiba madi thawai thada tharaboi koirau lausai adumna tawrakani khangludabani. Laibi masu ipai hauri kham sikadai chen sikadai khanpham khangda kina machi amada leptuna leire. Thadoina fuba yaba phuraba matungda maiba adubu thadorai. Maiba mafi semduna chenchat chatki laurami wahai kharaso. Oi ma sire kari thawai no ne laibi ai chaleko ai gi nakta amuk hana lakano ai maiba haiba simpham che tokle. Oi ma ai sire laibi masuki na chenki ge hotnai Thadoina magi mangda lepsinduna. Ngaiko chenki ge hotna basu sai. Nangi saruk wali phattabi. Laibi mabu amuk phutharakle. Oi ma ai sire kana kana lege ai bo mukda kanbiyo. Thadoina laibi bu khara phudaraga tokle. Laibi chaina khangna haijarei. Aina nangi kari mangna ba tawkhrage. Nangna egi phamda yetlibase. Thadoi sauna. Kari nangna tawkiba singdo aina khangloi haina khanbra. He phattabi. Nangi ngasina matam loirabani. Nathwai macha ado aina khudak asida lauktu o haibra. Laibi ki na thak niklaga. Nang bu kanano. Thadoi mamit khana laibi da yenglaga. Ai Thadoi gi mama me mani. Tomal gi loinabi. Khangzau. Nangna ichanupi da tawriba otliba singado. Aina matam asuk kuiba se yengduna khangduna lakhibani. Nangbu wakhal tajaraksanu haiduna. Adubu nangi lamchati nongmu gi asum phattaba hele. Nang semdokjage haibra. Natraga nathwai macha adu setuna law haibra. Laibi makhut ani lona duna haijarei. Iche ai lanjare. Haibu mukta ngakpiu. Aina pukjel thelubana. Iral kaya ama ichagi maphamda langjakri. Aibu mukta ngakpiu. Nang sunupini. Ai sunupini. Icha nupi sunupini. Nupi ama oina. Nangi awabado aina khangi. Adubu nangi ka henba lamchat ado aina nangbu warakpani. Laibi kapladuna. Iche aibu ngakpiu. Makhoi babungna icha Thadoi nataba angang ama pokse haiba yade. Thadoi gi damak khanduna le. Aigi apamba pide haiduna aina Thadoi bu saubani. Aigi ngakpipam thoktraba iral kaya ase iche na amukta ngakpiramu. Phari. Ngasidagi ichanupi ase nangi hek pokchaba nachamakni haina khallaga loinagadabani. Karigumba nangna madu natana. Nangna hek ai khangdre matagumna. Aigi icha asibu amuk otpiramlaba. Mikup adumaktada aina nangi thawai ado laugani khangu. Laibi makhut adumak lonja. Mapi ado sintha masana masagi maral adu yaduna leptuna lei.
ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯒꯤ ꯃꯃꯥꯒꯤ ꯊꯋꯥꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯔꯛꯏ꯫ ꯂꯥꯏꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯑꯣꯈꯠꯄꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯅ ꯅꯥꯛ ꯌꯦꯠꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ "ꯕꯦꯃꯥ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯣ?" "ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯁꯦ ꯇꯞꯅ ꯍꯧꯒꯠꯂꯨ." ꯊꯥꯗꯣꯏꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯊꯥꯗꯣꯏ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯏ꯫ ꯃꯥ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯈꯤ, ꯀꯔꯤ ꯊꯣꯛꯈꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯃꯃꯥꯇꯣꯟ ꯃꯥꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯎꯠꯄꯗꯨꯗ ꯏꯉꯛꯇꯤ ꯉꯛꯆꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯤ ꯊꯥꯗꯣꯏꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯖ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯇꯣꯟꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫